ꯑꯩꯅ ꯉꯁꯤ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯦ ꯀꯅꯥꯅꯣ ꯅꯪꯅ ꯀꯤꯔꯤꯁꯦ ꯀꯅꯥꯒꯤ ꯌꯦꯁꯅꯣ ꯅꯪꯅ ꯉꯁꯤ ꯉꯥꯏꯔꯤꯁꯦ ꯑꯗꯨ ꯃꯇꯝꯗꯣ ꯅꯪꯅ ꯁ꯭ꯇꯦꯞ ꯂꯧꯒꯦ ꯈꯜꯂꯤꯕ ꯅꯪꯅ ꯑꯦꯛꯁꯟ ꯂꯧꯒꯦ ꯈꯜꯂꯤꯕ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥꯁꯦ ꯍꯧꯗꯣꯛꯀꯦ ꯈꯜꯂꯤ ꯃꯌꯥꯝꯁꯦ ꯀꯅꯥꯒꯤ ꯌꯦꯁꯅꯣ ꯅꯪꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯁꯦ ꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯔꯣ ꯁꯤꯒꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯀꯥꯡꯕꯨꯁꯤꯅꯔꯣ ꯁꯤꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕ ꯂꯩꯄꯨꯡ ꯐꯝꯕ ꯀꯥꯡꯕꯨꯁꯤꯅ ꯌꯦꯁ ꯍꯥꯏꯔꯛꯄ꯭ꯔꯣ ꯅꯪꯅ ꯉꯥꯏꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯕꯅꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯋꯥꯍꯩ ꯅꯪꯉꯣꯟꯗ ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯐꯩꯍꯦ ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯇꯝꯖꯅꯤꯡꯉꯥꯏꯅꯤꯍꯦ ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯍꯥꯏ ꯂꯦꯚꯦꯜꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯛꯑꯔꯣꯏꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯊꯤꯡꯀꯤꯡꯁꯦ ꯂꯣ ꯂꯦꯚꯦꯜ ꯊꯤꯡꯀꯤꯡꯗ ꯂꯩꯕ ꯃꯣꯏ ꯑꯗꯨꯒꯤ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯝꯕ ꯅꯪꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯉꯤꯕ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯝꯃꯤꯕ ꯄꯣꯠꯁꯦ ꯃꯣꯏꯗ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯣꯏꯗ ꯃꯅꯤꯟꯐꯥꯎ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯣꯛꯇ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯆꯪꯗ꯭ꯔꯤ ꯃꯣꯏꯅ ꯎꯔꯤꯕ ꯁꯔꯥꯎꯟꯗꯤꯡ ꯃꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯦ ꯈꯛꯇꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯊꯤꯡꯀꯤꯡꯁꯤꯅ ꯅꯪꯒꯤ ꯊꯤꯡꯀꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟ ꯇꯥꯔꯗꯤ ꯅꯪꯒꯤ ꯊꯤꯡꯀꯤꯡꯁꯤꯒꯤ ꯀꯔꯤ ꯚꯦꯂꯨ ꯂꯩꯔꯤꯒꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯒꯤ ꯀꯔꯤ ꯚꯦꯂꯨ ꯂꯩꯔꯤꯒꯦꯕ ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯄꯤꯔꯛꯏꯕ ꯇꯦꯂꯦꯟꯁꯤꯒꯤ ꯀꯔꯤ ꯚꯦꯂꯨ ꯂꯩꯔꯤꯒꯦꯕ ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯒꯤꯐꯠꯁꯤꯒꯤ ꯅꯉꯣꯟꯗ ꯀꯔꯤ ꯇꯦꯂꯦꯟ ꯅꯉꯣꯟꯗ ꯀꯔꯤ ꯚꯦꯂꯨ ꯂꯩꯔꯤꯒꯦ ꯑꯗꯨꯝꯇ ꯍꯪꯕꯤꯌꯨ ꯏꯁꯥꯅ ꯅꯪꯅ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯜꯂ ꯆꯠꯇꯥꯔꯗꯤ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯗꯣꯛꯅꯤꯡꯉꯤꯕ ꯕꯤꯖꯤꯅꯦꯁ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯅꯤꯡꯉꯤꯕ ꯅꯪꯒꯤ ꯗ꯭ꯔꯤꯝ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯅꯤꯡꯉꯤꯕ ꯗ꯭ꯔꯤꯝ ꯀꯥꯔ ꯅꯪꯒꯤ ꯂꯥꯏꯐ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯦ ꯀꯅꯥꯅ ꯍꯣꯠꯅꯗꯣꯏꯅꯣ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯊꯤꯡꯀꯤꯡꯁꯤꯅ ꯅꯪ ꯃꯣꯏꯒꯤ ꯊꯤꯡꯀꯤꯡꯁꯤꯅ ꯃꯣꯏꯅ ꯀꯩ ꯈꯟꯈꯤꯗꯒꯦ ꯃꯣꯏꯅ ꯀꯩ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯅꯉꯣꯟꯗ ꯂꯤꯃꯤꯇꯦꯁꯟ ꯑꯣꯏꯍꯟ ꯇꯥꯔꯗꯤ ꯀꯔꯤ ꯄꯨꯟꯁꯤꯅꯣ ꯅꯪꯅ ꯍꯤꯡꯗꯣꯏꯁꯦ ꯍꯪꯇꯪ ꯍꯪꯕꯤꯌꯨ 5 years 10 years ꯀꯩ ꯄꯨꯟꯁꯤꯅꯣ ꯅꯪꯅ ꯍꯤꯡꯗꯣꯏꯁꯦ ꯅꯪ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯃꯌꯥꯝ ꯀꯣꯏꯁꯟ ꯂꯩꯇꯥꯕꯅꯦꯕ ꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯤ ꯀꯣ ꯁꯣꯁꯥꯏꯇꯤꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯗꯧ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯨꯝ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯂꯦꯡꯉ ꯂꯩꯗꯧꯔꯕꯅꯦ ꯑꯗꯨꯝ ꯑꯐꯕ ꯊꯕꯛ ꯇꯧꯁꯅꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯁꯅꯨ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯗꯧꯔꯕꯅꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯅꯠꯇ꯭ꯔ ꯀꯩꯅꯣꯝ ꯊꯤꯔ ꯑꯗꯨꯝ ꯉꯥꯡꯅꯗꯣꯏ ꯂꯩꯔꯕꯅꯦ So it doesn't even matter. ꯃꯣꯏꯅ ꯉꯥꯡꯅꯔ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯦ ꯑꯗꯩ ꯃꯣꯏꯅ ꯉꯥꯡꯅꯔ ꯅꯪ ꯄꯩꯁꯥ ꯃꯥꯡꯕ ꯅꯠꯇꯦ ꯑꯗꯨꯏ ꯄꯣꯠꯇꯨꯅ ꯅꯪꯒꯤ ꯀꯣꯛꯁꯤꯗ ꯂꯧꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯑꯃ ꯁꯣꯝꯗ ꯇꯥꯔ ꯁꯣꯝꯗ ꯍꯥꯞꯆꯤꯜꯂ ꯁꯣꯝꯗ ꯍꯥꯞꯆꯤꯜꯂ ꯁꯣꯝꯗ ꯂꯧꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯁꯤꯒꯤ ꯑꯗꯨ ꯃꯇꯝꯗ ꯅꯪ ꯅꯁꯥꯅ ꯃꯨꯚ ꯐꯣꯔꯋꯥꯔꯗ ꯇꯧꯕ ꯉꯝꯃꯛꯀꯗꯕꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯗꯣꯛꯅꯤꯡꯉꯤꯕ ꯅꯪꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯅꯥ ꯇꯧꯗꯣꯏ ꯅꯪꯅ ꯇꯧꯒꯗꯕꯅꯦꯕ ꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯣꯏꯍꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯪ ꯇꯧꯔꯤ ꯄꯣꯠꯇꯨ ꯑꯣꯏꯔꯣꯏꯍꯦ ꯅꯪ ꯁꯤ ꯇꯧꯕ ꯄꯣꯠꯁꯤ ꯅꯪ ꯁꯤ ꯆꯥꯟꯅꯔꯣꯏ ꯅꯪ ꯑꯗꯨ ꯁꯛꯄꯨꯗꯤ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯑꯃ ꯇꯧꯍꯧ ꯂꯩ ꯁꯤꯃ ꯇꯧꯍꯧ ꯁꯤꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯐꯒꯅꯤ ꯑꯗꯩ ꯃꯤꯒꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯔ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯧ ꯁꯤꯁꯤꯅ ꯐꯕ ꯑꯃ ꯂꯩ ꯁꯤꯒꯨꯝꯕ ꯊꯤꯡꯀꯤꯡꯁꯤꯅ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯑꯝꯇꯪ ꯏꯁꯥꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤꯕ ꯃꯣꯏꯁꯤꯅ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯃꯣꯏꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯕ ꯊꯕꯛꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩ ꯊꯕꯛ ꯇꯧꯔꯒꯦ ꯃꯣꯏ ꯂꯥꯏꯐꯇ ꯑꯝꯇꯪ ꯍꯪꯕꯤꯌꯨ ꯃꯣꯏꯒꯤ ꯑꯝꯇꯪ ꯂꯨꯞꯊꯔꯒ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯑꯝꯇꯪ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯌꯦꯡꯕꯤꯌꯨ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯃꯤꯁꯦ ꯃꯣꯏ ꯀꯩ ꯇꯧꯔꯤꯒꯦ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯔꯒꯦ ꯑꯍꯦꯟꯕ ꯑꯝꯇ ꯇꯧꯔꯝꯃꯣꯏ ꯑꯍꯦꯟꯕ ꯑꯝꯇ ꯇꯧꯗꯦ ꯇꯧꯁꯨ ꯇꯧꯔꯝꯃꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯔꯜꯁꯦ ꯆꯦꯟꯖ ꯂꯥꯛꯑꯕꯅꯦ ꯋꯥꯔꯜꯁꯦ ꯍꯧꯖꯤꯛ ꯒ꯭ꯔꯣ ꯇꯧꯔꯛꯏꯅꯦ ꯆꯦꯟꯖ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯝ ꯑꯣꯜ ꯊꯤꯡꯀꯤꯡꯗꯣ ꯁꯨꯝ ꯁꯔꯀꯨꯂꯦꯠ ꯇꯧ ꯂꯩꯇꯥꯔꯗꯤ ꯁꯨꯝ ꯁꯔꯀꯜꯗ ꯀꯣꯏꯁꯟ ꯂꯩꯇꯥꯔꯗꯤ ꯀꯔꯝ ꯍꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯃꯥꯒꯤ ꯊꯤꯡꯀꯤꯡꯗꯣ ꯅꯪꯒꯤ ꯊꯤꯡꯀꯤꯡꯗ ꯄꯤꯁꯜꯂꯣ ꯅꯪꯁꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯗꯤ ꯀꯥꯏ ꯑꯗꯨꯒꯤ ꯐꯣꯂꯣꯗꯣ ꯁꯨꯝ ꯇꯧꯔ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯆꯦꯟꯗꯣ ꯀꯨꯞꯅ ꯊꯨꯒꯥꯏꯈꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯊꯨꯒꯥꯏꯗꯣꯏꯁꯤꯅ ꯅꯪ ꯅꯁꯥꯅ ꯊꯨꯒꯥꯏꯖꯒꯗꯕꯅꯦꯕ ꯆꯠꯀꯗꯧꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯒꯤ ꯊꯤꯡꯀꯤꯡꯗꯨꯅ ꯅꯪꯒꯤ ꯊꯤꯡꯀꯤꯡꯗꯨꯅ ꯍꯦꯟꯅ ꯋꯥꯡꯉꯦꯕ ꯅꯪꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯀꯦ ꯍꯥꯏꯁꯦ ꯅꯪꯒꯤ ꯊꯤꯡꯀꯤꯡꯁꯦ ꯄꯨꯔꯥ ꯍꯥꯏ ꯂꯦꯚꯦꯜꯗ ꯂꯩꯅꯤ ꯃꯥ ꯀꯝꯄꯦꯌꯔ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯃꯥꯏ ꯊꯤꯡꯀꯤꯡ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯊꯤꯡꯀꯤꯡ ꯁꯨꯃꯥꯏꯅ ꯂꯩ ꯃꯥ ꯎꯕ ꯐꯪꯄꯣꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯕꯠ ꯃꯥꯏ ꯊꯕꯛꯇꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯎꯔꯤ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯊꯣꯡꯗ ꯍꯥꯡꯗꯣꯛꯇꯣꯔꯤꯕꯅꯤ ꯉꯁꯥꯏꯒꯤ ꯎꯗ ꯃꯝꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯉꯁꯥꯏꯒꯤ ꯅꯪ ꯇꯧꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯗ ꯅꯪ ꯇꯧꯔꯤ ꯄꯣꯠꯇꯨ ꯑꯣꯏꯔꯣꯏꯅꯦ ꯑꯗꯨ ꯄꯣꯠꯇꯨ ꯁꯤꯅꯤꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯒꯦ ꯊꯕꯛ ꯑꯃ ꯇꯧꯍꯦ ꯊꯕꯛ ꯑꯃ ꯇꯧꯍꯧꯕꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯅꯠꯇ ꯇꯥꯔꯗꯤ ꯁꯤꯒꯨꯝꯕ ꯑꯀꯤꯕꯁꯤꯅ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯑꯀꯤꯕꯁꯤꯅ ꯀꯩ ꯆꯥꯎꯈꯠꯇꯣꯔꯤ ꯀꯅꯥꯅ ꯔꯤꯛꯁ ꯂꯧꯗꯣꯔꯤꯒꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯔꯤꯛꯁ ꯂꯧꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯐ꯭ꯂꯗꯦꯠ ꯑꯣꯏꯍꯜꯂꯕꯅꯤ ꯃꯥꯏꯟꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯗꯣꯏꯅꯣ ꯆꯦꯟꯒꯗꯕ ꯃꯌꯥꯝꯁꯤꯡ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯌꯨꯠ ꯃꯌꯥꯝꯁꯤꯡꯗ ꯑꯗꯨꯒꯤ ꯕ꯭ꯂꯠ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯛꯑꯕꯅꯤꯅ ꯑꯣꯏꯔꯣꯏꯗꯕ ꯐꯝꯖꯟꯕ ꯕ꯭ꯂꯠ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯛꯑꯕꯅꯤꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯗꯒꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯂꯣꯟꯗꯣ ꯁꯨꯝ ꯂꯥꯛꯑꯦ ꯕꯠ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯤꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯆꯦꯟꯖꯦꯁꯁꯦ ꯃꯣꯏꯒꯤ ꯆꯍꯤ 15 ꯃꯃꯥꯡꯗ ꯆꯍꯤ 10 ꯃꯃꯥꯡꯗ ꯌꯦꯡꯉꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯩꯔꯝꯕ ꯅꯠꯇꯦ ꯕꯠ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯃꯌꯥꯝ ꯒ꯭ꯔꯣ ꯇꯧꯔꯛꯑꯒ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯗꯩꯁꯤꯗ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯏꯟꯀꯝ ꯖꯦꯅꯔꯦꯠ ꯇꯧꯕ ꯉꯝꯃꯦ ꯁꯤ ꯀꯩꯅꯣ ꯆꯦꯟꯖꯦꯁ ꯑꯃꯅꯤ ꯁꯤ ꯆꯦꯟꯖꯦꯁ ꯑꯃ ꯂꯥꯛꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯌꯨꯇ꯭ꯌꯨꯕꯇ ꯅꯪ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯗ꯭ꯔꯗꯤ ꯅꯪ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯁꯤꯗꯩꯁꯦ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯕ꯭ꯔꯣꯛ ꯆꯠꯄ ꯃꯤꯗꯒꯤ ꯍꯧꯅ ꯑꯃꯗꯒꯤ ꯍꯧꯅ ꯑꯗꯥꯗꯒꯤ ꯍꯧꯅ ꯂꯣꯏꯅꯃꯛ ꯆꯪꯉꯒ ꯁꯤꯗꯩꯁꯦ ꯑꯦꯅꯤ ꯋꯥꯟ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯕ ꯍꯧꯕ ꯌꯥꯔꯦ ꯃꯥ ꯒ꯭ꯔꯣ ꯇꯧꯕ ꯍꯧꯕ ꯌꯥꯔꯦ ꯕꯠ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯜ ꯖꯦꯅꯔꯦꯁꯟꯒꯤ ꯊꯤꯡꯀꯤꯡ ꯆꯦꯟꯕ ꯃꯤꯗ ꯅꯪꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗꯧꯗꯣꯔꯤ ꯀꯃꯥꯏꯅ ꯇꯥꯟꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯣ ꯐꯦꯁꯕꯨꯛꯇꯒꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯣ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯅꯣ ꯅꯣꯡꯒ ꯇꯧꯔꯛꯇꯦ ꯃꯣꯏ ꯃꯇꯝꯗ ꯇꯧꯗꯕ ꯄꯣꯠꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯦ ꯍꯧꯖꯤꯛꯀꯤ ꯖꯦꯅꯔꯦꯁꯟ ꯆꯦꯟꯖ ꯇꯧꯔꯦ ꯃꯣꯏꯅ ꯑꯣꯏꯅ ꯂꯔꯟ ꯇꯧꯒꯗꯕꯅꯦ ꯍꯧꯖꯤꯛ ꯃꯣꯏ ꯂꯔꯟ ꯇꯧꯒꯗꯕꯅꯦꯕ ꯃꯣꯏꯒꯤ ꯃꯥꯏꯟꯗꯣ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯚꯦꯂꯤꯗꯤꯇꯤ ꯑꯦꯛꯁꯄꯥꯌꯔ ꯑꯣꯏꯔꯛꯏꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯃꯣꯏ ꯑꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯗꯕꯅꯦꯕ ꯃꯣꯏꯅ ꯑꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯒ ꯃꯣꯏꯁꯨ ꯈꯪꯒꯗꯕꯅꯦ ꯑꯣ ꯁꯨꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯅꯤ ꯁꯨꯃꯥꯏꯅ ꯇꯥꯟꯅꯔꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯔꯦꯁꯟꯁꯤꯗꯤ ꯃꯣꯏꯒꯤ ꯃꯥꯏꯟꯗ ꯑꯣꯟꯂꯤ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯔꯒ ꯑꯣꯐꯤꯁ ꯀꯥꯔꯒ ꯑꯗꯨ ꯈꯛꯇꯅ ꯄꯩꯁꯥ ꯇꯥꯜꯂꯛꯏ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯑꯗꯨꯝ ꯆꯦꯟꯕ ꯄꯣꯠꯇꯣ ꯁꯨꯝ ꯄꯤꯔꯝ ꯂꯩ ꯌꯥꯄꯣꯠꯇꯦꯕ ꯖꯦꯅꯔꯦꯁꯟꯁꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩ ꯑꯩꯈꯣꯏ ꯌꯨꯠꯅꯦꯕ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯀꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯖꯦꯅꯔꯦꯁꯟ ꯇꯨꯡꯒꯤ ꯖꯦꯅꯔꯦꯁꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯇꯝꯒꯗꯕꯗꯤ ꯃꯣꯏꯅꯦꯕ ꯅꯪ ꯅꯠꯇꯦꯕ ꯇꯝꯒꯗꯕꯁꯦ ꯍꯧꯖꯤꯛꯀꯤ ꯖꯦꯅꯔꯦꯁꯟꯁꯤꯒꯤ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯔꯛꯏ ꯀꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤ ꯃꯌꯥꯝ ꯄꯩꯁꯥ ꯇꯥꯜꯂꯛꯏ ꯀꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯃꯤꯂꯤꯅꯤꯌꯔ ꯑꯣꯏꯔꯛꯏ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯕ ꯍꯦꯟꯒꯠꯂꯛꯏ ꯃꯥꯁꯤꯡꯁꯦ ꯑꯦꯅꯤ ꯋꯥꯟ ꯍꯧꯖꯤꯛ ꯇꯧꯔꯛꯑꯦ ꯏꯃꯨꯡꯗ ꯐꯝꯅ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯜꯂꯛꯏ ꯁꯤ ꯀꯃꯥꯏꯅꯅꯣ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯃꯣꯏ ꯇꯝꯖꯅꯤꯡꯉꯥꯏꯅꯦꯕ
ꯃꯣꯏ ꯈꯪꯄꯣꯠꯇꯦ ꯁꯤ ꯄꯣꯠꯁꯦ ꯎꯗꯕꯩꯅꯦ ꯃꯣꯏ ꯕ꯭ꯂꯥꯏꯟꯅꯦꯕ ꯃꯃꯤꯠꯁꯦ ꯄꯨꯔꯥ ꯃꯝꯖꯜꯂ ꯂꯩꯒꯅꯤ ꯃꯣꯏ ꯎꯗꯕꯩꯅꯦ ꯄꯉꯥꯡ ꯉꯥꯡꯉꯤꯅꯦ ꯑꯗꯨꯅ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯅꯉꯣꯟꯗ ꯗꯤꯁꯀꯔꯦꯖ ꯑꯣꯏꯍꯟꯒꯗꯕ ꯅꯠꯇꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯅꯉꯣꯟꯗ ꯑꯀꯤꯕ ꯂꯩꯍꯟꯒꯗꯕ ꯅꯠꯇꯦꯕ ꯁꯤ ꯖꯦꯅꯦꯔꯦꯁꯟ ꯆꯦꯟꯖ ꯑꯗꯨꯝ ꯍꯥꯏꯌꯣ ꯁꯤ ꯖꯦꯅꯦꯔꯦꯁꯟ ꯆꯦꯟꯖ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤꯅꯦ ꯅꯪ ꯈꯪꯗ꯭ꯔꯒ ꯑꯩ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕ ꯃꯉꯣꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯗ ꯑꯗꯨꯒꯤ ꯃꯔꯩ ꯑꯣꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯗꯣꯏꯅꯦ ꯑꯍꯜ ꯂꯃꯟ ꯑꯣꯏꯒꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯉꯁꯥꯏꯒꯤ ꯅꯪꯅ ꯎꯔꯤꯕ ꯚꯤꯖꯟꯗꯣ ꯃꯣꯏ ꯎꯕ ꯉꯝꯕ ꯅꯠꯇꯦꯕ ꯁꯤꯁꯦ ꯑꯍꯜ ꯂꯃꯟ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦꯕ ꯕꯦꯕꯥꯔ ꯊꯝꯕꯤꯔꯣ ꯕꯠ ꯁꯤꯗꯩꯁꯦ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟꯠ ꯀꯩꯅꯣ ꯅꯪꯒꯤ ꯗ꯭ꯔꯤꯝꯗꯨꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯑꯒ ꯅꯪꯒꯤ ꯗ꯭ꯔꯤꯝꯗꯨ ꯅꯪꯕꯨ ꯗꯤꯁꯀꯔꯦꯖ ꯇꯧꯔꯛꯏꯕ ꯅꯪꯅ ꯎꯔꯤ ꯄꯣꯠꯇꯣ ꯃꯣꯏꯅ ꯎꯕ ꯉꯝꯗꯅ ꯅꯪꯉꯣꯟꯗ ꯗꯤꯁꯀꯔꯦꯖ ꯇꯧꯔꯛꯏ ꯄꯣꯠꯇꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯅꯪ ꯁꯣꯟꯊꯍꯟꯕ ꯃꯤꯒ ꯊꯃꯣꯏꯗ ꯁꯣꯟꯊꯍꯜꯂꯛꯏꯅꯦꯕ ꯑꯗꯨ ꯄꯣꯠꯇꯨ ꯅꯪ ꯑꯦꯛꯁꯦꯞ ꯇꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯅꯪꯒꯤ ꯄꯣꯠꯇꯤ ꯀꯩꯅꯣ ꯅꯪꯒꯤ ꯒꯣꯜꯗꯨꯅꯦ ꯅꯪꯅ ꯆꯪꯅꯤꯡꯉꯤꯕ ꯃꯐꯝꯗꯨꯅꯦ ꯅꯪꯅ ꯊꯥꯖꯔꯤꯕ ꯃꯐꯝ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯥꯍꯩ ꯑꯃ ꯅꯪꯉꯣꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟ ꯇꯥꯔꯗꯤ ꯅꯪ ꯅꯁꯥ ꯅꯁꯥꯕꯨ ꯔꯦꯁꯄꯦꯛ ꯇꯧꯖꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯊꯣꯛꯏꯅꯦ ꯅꯁꯥ ꯅꯁꯥ ꯅꯊꯟꯗ ꯍꯥꯏꯖꯔꯕꯅꯦꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏꯕꯁꯦ ꯅꯪꯅ ꯇꯧꯒꯗꯣꯏ ꯄꯣꯠꯁꯤꯗ ꯅꯪ ꯅꯁꯥꯅ ꯊꯥꯖꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯍꯦꯗꯔꯁꯅꯤ ꯁꯣꯁꯥꯏꯇꯤꯅꯤ ꯃꯥ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯕꯠ ꯃꯦꯟ ꯒꯣꯜꯁꯦ ꯅꯪ ꯍꯧꯖꯤꯛ ꯍꯧꯗꯣꯛꯀꯦ ꯈꯜꯂꯤꯕ ꯅꯪ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯍꯧꯗꯣꯛꯀꯦ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁꯁꯦ ꯄꯩꯁꯥ ꯇꯥꯟꯒꯦ ꯑꯩ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁ ꯗꯤꯖꯤꯇꯦꯜ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯒꯦ ꯁꯤꯗꯒꯤ ꯑꯩ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯁꯦꯝꯒꯦ ꯍꯥꯏꯕꯁꯦ ꯃꯣꯔ ꯗꯦꯟ ꯄꯣꯁꯤꯕꯜꯅꯤ ꯁꯤ ꯅꯪꯉꯣꯟꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯋꯦ ꯅꯪꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯍꯥꯏꯁꯦ ꯅꯪꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯀꯩꯝ ꯐꯪꯉꯣꯏꯕ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯅ ꯁꯤ ꯍꯣꯠꯅꯒꯗꯣꯏꯁꯤ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯗꯤꯁꯀꯔꯦꯖ ꯇꯧꯔꯤꯕ ꯅꯪꯉꯣꯟꯗ ꯁꯤꯊꯅꯕ ꯆꯪꯉꯛꯏꯕ ꯅꯪꯉꯣꯟꯗ ꯍꯟꯊꯅꯕ ꯍꯣꯠꯅꯔꯛꯏꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯗꯕ ꯃꯤꯒꯤ ꯋꯥꯍꯩ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯦ ꯂꯧꯊꯣꯛꯈꯤꯗꯕ ꯑꯗꯨꯒ ꯑꯈꯪꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯒꯗꯕ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯒꯗꯕ ꯑꯣꯜꯔꯦꯗꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯈ꯭ꯔꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯒꯗꯕ ꯃꯣꯏꯒ ꯁꯔꯥꯎꯟꯗꯤꯡ ꯇꯧꯒꯗꯕ ꯃꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡ ꯆꯪꯒꯗꯕ ꯑꯗꯨꯀꯥꯟꯗ ꯅꯪꯉꯣꯟꯗ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯄꯣꯛꯂꯛꯀꯗꯕ ꯃꯣꯏꯒ ꯄꯨꯜꯂꯀꯥꯟꯗ ꯑꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯃꯣꯏꯅ ꯄꯩꯁꯥ ꯇꯥꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯃꯣꯏꯅ ꯒ꯭ꯔꯣ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯑꯗꯨ ꯈꯪꯉꯀꯥꯟꯗ ꯒ꯭ꯔꯣ ꯇꯧꯔꯛꯀꯗꯕ ꯕꯠ ꯅꯪꯉꯣꯟꯗ ꯁꯨꯡꯎ ꯎꯗ꯭ꯔꯤꯕ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯀꯔꯤꯅꯣ ꯋꯥꯔꯜꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯏꯟꯀꯝꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯔꯤꯒꯦ ꯑꯗꯒꯤꯗꯤ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯅꯠꯇꯕ ꯕꯤꯖꯤꯅꯦꯁꯇ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯅꯤ ꯑꯉꯥꯡꯁꯤꯡꯅ ꯑꯍꯟꯁꯤꯡꯅ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯅꯔꯤꯒꯦ ꯌꯨꯠꯁꯤꯡꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯗꯕ ꯃꯤꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯅꯪꯅ ꯎꯔꯤꯕ ꯋꯥꯔꯜꯗꯨꯗꯤ ꯃꯥꯗꯤ ꯄꯨꯔꯥ ꯗꯥꯔꯛ ꯋꯥꯔꯜꯅꯤ ꯄꯨꯔꯥ ꯗꯥꯔꯛ ꯋꯥꯔꯜꯅꯤ ꯃꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯐꯅ ꯇꯧꯔꯁꯨ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯏꯒꯣꯗ ꯄꯥꯜꯂꯦ ꯏꯒꯣꯗ ꯑꯗꯨꯝ ꯄꯥꯜꯂ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅ ꯐꯅꯤꯗꯣ ꯀꯩꯒꯤꯅꯣꯗ ꯃꯥ ꯁꯤꯒꯤ ꯇꯦꯁꯁꯦ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯤꯅꯦ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯤꯅꯦ ꯋꯥꯟꯁ ꯃꯉꯣꯟꯗ ꯇꯦꯁꯁꯦ ꯄꯤꯖ ꯇꯥꯔꯗꯤ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯍꯦ ꯁꯤꯗꯤ ꯁꯤ ꯃꯐꯝꯁꯤꯗꯤ ꯍꯥꯏ ꯄꯣꯠꯁꯦ ꯈꯜꯂꯛꯀꯗꯣꯏꯅꯤ ꯁꯤ ꯃꯐꯝꯁꯤꯗꯤ ꯑꯩꯅ ꯈꯪꯉꯨꯗꯕ ꯀꯌꯥ ꯑꯃ ꯁꯤ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯃꯥꯁꯨ ꯈꯪꯒꯅꯤ ꯕꯠ ꯃꯥ ꯇꯦꯁ ꯐꯪꯗ꯭ꯔꯤꯕꯩꯅꯦꯕ ꯑꯗꯨꯕꯨ ꯃꯉꯣꯟꯗꯁꯨ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯦꯟꯗꯤ ꯃꯥ ꯇꯦꯁ ꯐꯪꯖꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯒ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟ ꯇꯥꯔꯗꯤ ꯅꯪꯒꯤ ꯑꯁꯣꯏꯕꯅꯦꯕ ꯑꯗꯨꯁꯤꯡꯗꯨ ꯇꯥꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯁꯤꯡꯗꯨ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ ꯇꯥꯕ ꯌꯥꯕ ꯈꯔ ꯇꯥꯒꯗꯕꯅꯤ ꯂꯧꯕ ꯌꯥꯕ ꯈꯔ ꯂꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯂꯧꯁꯤꯟꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯁꯔꯤꯁꯄꯦꯛ ꯇꯧꯕ ꯅꯠꯇꯦ ꯅꯪꯒꯤ ꯒ꯭ꯔꯣ ꯇꯧꯕꯒꯤꯗꯃꯛꯇ ꯅꯪꯁꯦ ꯅꯪꯒꯤ ꯅꯁꯥꯁꯦ ꯌꯥꯝ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯌꯦꯕ ꯅꯁꯥꯅ ꯂꯧꯒꯗꯕꯅꯦ ꯁꯤꯒꯤ ꯑꯦꯛꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯅꯁꯥꯅ ꯎꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯤꯒꯤ ꯅꯪꯒꯤ ꯁ꯭ꯇꯦꯞꯁꯦ ꯅꯁꯥꯅ ꯂꯧꯖꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟꯠ ꯅꯪꯅ ꯍꯧꯗꯣꯛꯀꯦ ꯈꯜꯂꯤꯕ ꯕꯤꯖꯤꯅꯦꯁ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯣꯔ ꯅꯪꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯒꯦ ꯅꯪ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯒꯦ ꯃꯌꯥꯝ ꯈꯜꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯅꯁꯥꯅ ꯍꯣꯠꯅꯔꯣ ꯅꯁꯥꯅ ꯅꯁꯥ ꯊꯥꯖꯕ ꯊꯝꯃꯣ ꯅꯁꯥꯅ ꯁ꯭ꯇꯦꯞ ꯂꯧꯔꯣ ꯅꯁꯥꯅ ꯆꯪꯖꯜꯂꯣ ꯃꯤꯅ ꯉꯥꯡꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯝ ꯂꯧꯔꯨꯅꯣ 5 ꯌꯔꯁꯁꯤ ꯅꯪ ꯅꯁꯥꯅ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯣ 10 ꯌꯔꯁꯁꯤ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯣ 3 ꯌꯔꯁꯇꯤ ꯅꯪ ꯐꯖꯅ ꯆꯪꯖꯜꯂꯣ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯗ꯭ꯔꯤꯝꯁꯤꯗ ꯐꯣꯀꯁ ꯇꯧꯔꯣ ꯃꯥꯅ ꯇꯧꯕ ꯉꯝ ꯇꯥꯔꯗꯤ ꯃꯨꯝꯕꯩꯗ ꯄꯣꯛꯑꯦ ꯃꯥꯅ ꯇꯧꯕ ꯉꯝ ꯇꯥꯔꯗꯤ ꯗꯦꯜꯂꯤꯗ ꯄꯣꯛꯑꯦ ꯃꯥꯅ ꯇꯧꯕ ꯉꯝ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯅꯪ ꯀꯩꯗꯧꯕꯩ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯩꯗꯧꯕꯩ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯋꯤ ꯀꯦꯟ ꯗꯨ ꯏꯠ ꯀꯩꯒꯤꯅꯣꯗ ꯏꯟꯇꯔꯅꯦꯠꯇ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯂꯩꯇꯦ ꯍꯧꯖꯤꯛ ꯅꯪꯅ ꯁꯦꯝꯅꯤꯡꯉꯤ ꯄꯣꯠꯇꯣ ꯁꯤꯗꯤ ꯖꯁ ꯃꯥꯏꯟ ꯁꯤꯒꯤ ꯃꯥꯏꯟꯁꯦ ꯗꯦꯕꯂꯞ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕꯗ ꯃꯥꯏꯟꯁꯦ ꯗꯦꯕꯂꯞ ꯇꯧꯈꯤꯕ ꯃꯇꯝꯗꯗꯤ ꯃꯥꯏꯟꯁꯦ ꯑꯞꯒ꯭ꯔꯦꯗꯇ ꯂꯩꯒꯤ ꯃꯥꯏꯟꯁꯦ ꯍꯥꯏ ꯂꯦꯚꯦꯜꯗ ꯂꯩꯈꯤꯕ ꯃꯇꯝꯗꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯉꯣꯟꯗ ꯎꯔꯛꯀꯗꯣꯏꯁꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯄꯣꯁꯤꯕꯜ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯄꯣꯁꯤꯕꯜ ꯅꯉꯣꯟꯗ ꯉꯥꯛꯇꯪ ꯃꯥꯡꯈꯤꯕ ꯉꯥꯛꯇꯪ ꯄꯩꯁꯥ ꯃꯥꯡꯒꯦꯔꯥ ꯉꯥꯛꯇꯪ ꯋꯥꯒꯦꯔꯥ ꯁꯤ ꯄꯣꯠꯁꯦ ꯅꯉꯣꯟꯗ ꯃꯥꯏꯅꯔ ꯑꯣꯏꯅ ꯎꯔꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯗ꯭ꯔꯤꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔ ꯅꯪꯅ ꯎꯔꯛꯏꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯔꯕꯅꯤ ꯃꯤꯅ ꯉꯥꯡꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝꯁꯦ ꯅꯉꯣꯟꯗ ꯀꯩꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯕꯤꯀꯣꯁ ꯌꯨ ꯑꯥꯔ ꯐꯣꯀꯁꯤꯡ ꯑꯣꯟ ꯌꯣꯔ ꯗ꯭ꯔꯤꯝ ꯑꯗꯨꯅ ꯂꯦꯠ ꯗꯦꯝ ꯁꯦ ꯑꯦꯅꯤꯊꯤꯡ ꯋꯥꯠ ꯑꯦꯚꯔ ꯗꯦ ꯋꯥꯟ ꯃꯣꯏ ꯊꯕꯛꯅꯦ ꯑꯗꯣ ꯉꯥꯡꯅꯒꯦꯔꯥ ꯉꯥꯡꯅꯔꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯁꯤꯗꯒꯦꯔꯥ ꯁꯤꯗꯔꯣꯏꯒꯦꯔꯥ ꯃꯣꯏ ꯑꯄꯥꯝꯕꯅꯤ ꯑꯦꯚ꯭ꯔꯤꯗꯦ ꯑꯩꯅ ꯀꯣꯟꯇꯦꯟꯠ ꯊꯥꯗꯕ ꯃꯇꯝꯗ ꯕꯦꯗ ꯀꯣꯃꯦꯟ ꯀꯌꯥ ꯑꯃꯅꯦ ꯑꯥꯏ ꯗꯣꯟꯠ ꯀꯦꯌꯔ ꯁꯤꯗꯅꯤꯡꯕ ꯁꯤꯗꯔꯣ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯔꯣ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯄꯩꯁꯥ ꯆꯠꯄ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯇꯣꯡꯖꯕ ꯀꯩꯝ ꯂꯥꯛꯄ ꯅꯠꯇꯦ ꯌꯦꯡꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯥꯏ ꯗꯣꯟꯠ ꯒꯤꯚ ꯑ ꯗꯦꯝ ꯑꯩꯒꯤ ꯊꯕꯛꯇꯤ ꯀꯩꯅꯣ ꯑꯩꯒꯤ ꯒꯣꯜꯗ ꯐꯣꯀꯁ ꯇꯧꯕ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯧ ꯅꯪꯅ ꯑꯣꯏꯅꯤ ꯍꯥꯏꯒꯦꯔꯥ ꯑꯣꯏꯔꯣꯏ ꯍꯥꯏꯒꯦꯔꯥ ꯅꯪꯅ ꯐꯩ ꯍꯥꯏꯒꯦꯔꯥ ꯐꯠꯇꯦ ꯍꯥꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯀꯩꯝ ꯃꯦꯇꯔ ꯑꯣꯏꯗꯦ ꯑꯩꯒꯤ ꯃꯦꯇꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯒꯣꯜ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯋꯥꯠ ꯑꯦꯚꯔ ꯑꯩꯅ ꯉꯁꯤ ꯕꯤꯜ ꯇꯧꯔꯤꯕ 5 ꯌꯔꯁ 10 ꯌꯔꯁ ꯑꯩꯅ ꯕꯤꯜ ꯇꯧꯔꯛꯀꯗꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯁꯤ ꯈꯛꯇꯅꯦ ꯑꯩꯉꯣꯟꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯑꯇꯣꯞꯄꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡ ꯑꯩꯅ ꯋꯥꯔꯀꯥꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯋꯥꯔꯀꯥꯟꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯔꯤꯕ ꯃꯥꯅ ꯂꯥꯛꯑ ꯀꯟꯕꯤꯒꯗꯕ ꯅꯠꯇꯦ ꯁꯣꯁꯥꯏꯇꯤꯅ ꯂꯥꯛꯑ ꯀꯟꯕꯤꯒꯗꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯀꯟꯖꯒꯗꯕꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯋꯥꯔꯀꯥꯟꯗ ꯑꯩꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯂꯧꯒꯗꯕꯅꯦ ꯑꯗꯨ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯒ ꯃꯣꯏꯅ ꯉꯥꯡꯉꯤ ꯄꯣꯠꯇꯣ ꯗꯤꯄꯦꯟ ꯇꯧꯔ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯗꯤ ꯂꯣꯏ ꯂꯥꯛꯑꯣ ꯀꯤꯞ ꯀꯃꯤꯡ ꯂꯣꯏ ꯂꯥꯛꯁꯜꯂꯣ ꯂꯣꯏ ꯂꯥꯛꯑꯣ ꯍꯦꯠ ꯇꯧꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯂꯥꯛꯀꯦꯔꯥ ꯑꯃ ꯂꯥꯛꯀꯦꯔꯥ ꯑꯗꯨ ꯂꯥꯛꯀꯦ ꯂꯣꯏ ꯂꯥꯛꯅꯤꯡꯕ ꯂꯥꯛꯑꯣ ꯑꯥꯏ ꯑꯦꯝ ꯔꯦꯗꯤ ꯇꯨ ꯐꯦꯁ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯑꯀꯤꯕ ꯀꯩꯝ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯒꯣꯜꯁꯤꯅ ꯅꯪꯅ ꯍꯥꯏꯔꯛꯀꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯁꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯒꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯅ
ꯁꯤꯒꯨꯝꯕ ꯐꯤꯌꯔꯁꯦ ꯂꯧꯊꯣꯛ ꯃꯁꯤꯗ ꯑꯀꯤꯕꯁꯦ ꯂꯧꯊꯣꯛ ꯀꯩ ꯍꯥꯏꯅꯈꯤꯒꯗꯒꯦ ꯀꯩꯗꯧꯒꯗꯒꯦ ꯖꯦꯅꯦꯔꯦꯁꯟ ꯆꯦꯟꯖ ꯇꯧꯔꯕꯅꯦ ꯍꯧꯖꯤꯛ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯄꯣꯠ ꯀꯌꯥ ꯗꯦꯕꯂꯞ ꯇꯧꯔꯛꯏꯁꯦ ꯈꯔ ꯂꯩꯔꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯒ꯭ꯔꯣ ꯇꯧꯔꯛꯄꯗꯣꯏꯅꯦ ꯃꯊꯪ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯑꯦꯝꯄꯥꯌꯔ ꯕꯤꯜ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯀꯩꯝ ꯂꯩꯇꯕꯅꯤ ꯏꯁꯥꯅ ꯃꯊꯪ ꯕꯤꯜ ꯆꯦꯟꯖ ꯂꯥꯛꯑꯕꯅꯦ ꯍꯧꯖꯤꯛ ꯀꯥꯏꯗꯒꯤ ꯍꯧꯔꯛꯀꯦꯔꯥ ꯈꯨꯡꯒꯪꯗꯩ ꯍꯧꯔꯛꯀꯦ ꯑꯗꯨꯗꯩ ꯍꯧꯔꯛꯀꯦꯔꯥ ꯑꯗꯥꯗꯩ ꯍꯧꯔꯛꯀꯦꯔꯥ ꯗꯔꯀꯥꯔ ꯀꯩꯝ ꯇꯥꯗꯦ ꯅꯣꯂꯦꯖ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯣ ꯅꯣꯂꯦꯖ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯣ ꯂꯣꯏ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯀꯥꯟꯗ ꯑꯦꯚ꯭ꯔꯤꯊꯤꯡꯁꯦ ꯄꯣꯁꯤꯕꯜ ꯉꯥꯛꯇꯅꯤ ꯅꯪꯅ ꯉꯁꯤꯁꯤꯗ ꯐꯝꯐꯝꯅ ꯈꯨꯡꯒꯪꯗ ꯐꯝꯐꯝꯅ ꯈꯨꯡꯒꯪꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯝꯃꯒ ꯑꯦꯞ ꯑꯃ ꯁꯦꯝꯃꯒ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯗꯦꯕꯂꯞ ꯇꯧꯔꯒ ꯌꯨ ꯑꯦꯁꯀꯤ ꯌꯨ ꯀꯦꯒꯤ ꯏꯟꯗꯤꯌꯥꯒꯤ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕꯤꯕ ꯌꯥꯔ ꯃꯇꯝ ꯁꯣ ꯏꯠꯁ ꯒ꯭ꯔꯣꯋꯤꯡ ꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯅꯁꯥꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯦꯛꯁꯄꯣꯖ ꯇꯧꯔꯣ ꯂꯧꯕ ꯍꯧ ꯁꯤꯒꯤ ꯗꯦꯟ ꯑꯣꯟꯂꯤ ꯌꯨ ꯋꯤꯜ ꯒ꯭ꯔꯣ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯩꯒꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩꯒꯤ ꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯏꯟꯇꯔꯦꯁꯇꯦꯗ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗꯩ ꯆꯪꯕꯤꯔꯣ ꯆꯪꯕꯤꯔ ꯃꯇꯨꯡꯗ ꯐꯖꯅ ꯒꯣ ꯊ꯭ꯔꯨ ꯇꯧꯕꯤꯔꯣ ꯀꯩꯅꯣ ꯁꯤ ꯐꯪꯒꯗꯣꯏꯁꯦ ꯐꯖꯅ ꯌꯦꯡꯕꯤꯔꯣꯀꯣ ꯁꯤꯗ ꯄꯣꯠꯁꯤꯗ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯅꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯀꯃꯥꯏꯅ ꯂꯔꯟ ꯇꯧꯅꯤ ꯃꯥꯏꯟꯁꯦꯠ ꯀꯃꯥꯏꯅ ꯗꯦꯕꯂꯞ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯃꯥꯏꯟꯁꯦꯠ ꯀꯃꯥꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯀꯅꯤ ꯅꯣꯂꯦꯖ ꯀꯃꯥꯏꯅ ꯁꯤ ꯃꯌꯥꯝꯁꯤꯡ ꯂꯥꯏꯛ ꯃꯥꯏꯟꯗꯦड ꯄꯤꯄꯜꯒ ꯀꯃꯥꯏꯅ ꯄꯨꯟꯒꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯗꯦꯕꯂꯞ ꯇꯧꯅꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯦ ꯏꯟꯇꯔꯦꯁꯇꯦꯗ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯅꯪ ꯐꯤꯜ ꯑꯞ ꯇꯧꯕꯤꯌꯨ ꯐꯖꯅ ꯄꯥꯔꯀꯥꯟꯗ ꯑꯗꯨꯒ ꯐꯣꯝꯁꯤꯁꯨ ꯃꯦꯟꯕ ꯌꯥꯕꯁꯦ ꯑꯣꯟꯂꯤ ꯖꯁ ꯃꯦꯟꯁꯟꯕꯤꯒꯅꯨ ꯐꯖꯅ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯤꯡꯁꯦ ꯐꯖꯅ ꯈꯜꯂꯒ ꯃꯦꯟꯕꯤꯌꯨ ꯑꯗꯨꯀꯥꯟꯗ 2 days ꯃꯅꯨꯡꯗ ꯑꯩꯒꯤ ꯇꯤꯝꯗꯒꯤ ꯀꯣꯜ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯦ ꯆꯥꯅꯩ ꯅꯠꯇ꯭ꯔꯒ ꯆꯥꯅꯗꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯈꯟꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯒ꯭ꯔꯣ ꯇꯧꯅꯤꯡ ꯇꯥꯔꯗꯤ ꯌꯨ ꯑꯥꯔ ꯋꯦꯜꯀꯝ ꯑꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯇ ꯁꯤꯁꯨ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯑꯀꯤꯕꯁꯦ ꯂꯧꯊꯣꯛꯄꯤꯔꯣ then only you will grow ꯑꯀꯤꯕꯁꯦ ꯊꯨꯒꯥꯏꯔꯣ ꯁꯣꯁꯥꯏꯇꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯃꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯎꯔꯣ ꯃꯣꯏꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯅꯪꯉꯣꯟꯗ ꯀꯔꯦꯖ ꯄꯤꯅꯦ ꯎꯔꯣ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯅꯪꯉꯣꯟꯗ ꯆꯦꯂꯦꯟꯖ ꯑꯃ ꯂꯧꯔꯣ ꯆꯦꯂꯦꯟꯖ ꯑꯃ ꯂꯧꯔꯀꯥꯟꯗ ꯃꯣꯏꯗ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥꯅ ꯈꯟꯖꯧꯕ I have to grow ꯑꯗꯨꯀꯥꯟꯗ you will grow ꯑꯗꯨꯀꯥꯟꯗ you will grow ꯅꯪꯅ ꯃꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯅꯪꯉꯣꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟ ꯇꯥꯔꯗꯤ ꯃꯣꯏꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯗꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯔꯨꯝ ꯑꯔꯥꯛ ꯑꯣꯏꯍꯟ ꯇꯥꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯑꯝꯇꯪ ꯅꯁꯥꯅ ꯑꯝꯇ ꯈꯪꯕꯤꯌꯨ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯀꯩꯝ ꯃꯦꯇꯔ ꯑꯣꯏꯗꯦ ꯋꯥꯠ ꯃꯦꯇꯔꯁꯦ ꯅꯪꯒꯤ ꯒꯣꯜ ꯅꯪꯅ ꯇꯧꯅꯤꯡꯉꯤ ꯄꯣꯠꯁꯦ ꯇꯧꯔꯣ ꯅꯪꯅ ꯑꯦꯛꯁꯟ ꯂꯧ ꯅꯪꯅ ꯑꯦꯛꯁꯟ ꯂꯧꯗꯨꯅ ꯃꯣꯏ ꯂꯧꯕꯤꯒꯗꯕꯁꯦ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯪ ꯇꯨꯈꯤꯕ ꯅꯪꯁꯦ ꯑꯦꯛꯖꯤꯁ ꯇꯧꯗꯕꯁꯦ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯄꯥꯝꯕ꯭ꯔꯣ ꯅꯪ ꯅꯁꯥꯅ ꯃꯣꯏꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯅꯪ ꯂꯩꯈꯤꯗꯕ ꯅꯪ ꯍꯥꯏꯕ ꯃꯤꯡꯁꯦ ꯂꯣꯏ ꯃꯨꯊꯠꯈꯤꯕ ꯅꯪ ꯑꯃ ꯂꯥꯛꯄꯁꯦ ꯃꯣꯏꯗ ꯌꯥꯝ ꯁꯣꯛꯑꯦꯕ ꯒ꯭ꯔꯣ ꯇꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯣꯏꯗ ꯀꯜꯂꯛꯄ ꯑꯋꯥꯕꯁꯦ ꯌꯥꯝ ꯐꯥꯎꯋꯦꯕ ꯑꯗꯨꯗꯨꯔꯣꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯄꯥꯝ ꯇꯥꯔꯗꯤ ꯅꯪ ꯑꯗꯨꯝ ꯂꯩꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯣꯏ ꯃꯊꯛꯁꯤꯗ ꯃꯣꯏꯅ ꯍꯥꯏꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯔꯥꯏꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯆꯦꯂꯦꯟꯖ ꯌꯣꯔꯁꯦꯜꯐ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯔꯦꯖ ꯂꯩꯔꯣ ꯑꯗꯨ ꯀꯥꯈꯠꯂꯣ ꯃꯊꯪ ꯀꯥꯈꯠꯂꯣ ꯏꯁꯥꯅ ꯈꯟꯕꯤꯔꯣ ꯃꯈꯥ ꯇꯥꯕꯗꯤ